चाही अनि फजलकदोरबा सुगुंबा लानसे सुगुंबा इरांग असे सिसि नाथैनगा पब्लिक की माइंड से नाकल अमदा पुबि यानिङै मोंग अमदा प्रेस कनोदा थोजलकपसे मसिसु याम लाइबक थिबनी अखोई ऑनरेबल सीएम ना हारिबा इनर लाइन परमिट कार्ड पीबदा सेनरीबा ममांगदसु एसडीसी अनि सस्पेंड तौग्रे ngasiगी कुनमपन बांग्लादेशनी सिंगनबा असम की आधार पाइरंबा कुनमपल असिगी इनर लाइन परमिट कार्ड पीबदु सेनबा एसडीसी अमा मसक अमिंग दि हायरोइगे हारकांदा सस्पेंड तौरे हारिबा मियोइसे कनानो हाइबदु मसक अमिंग खंगलु सस्पेंड खक तौबे यारोय मखोइसे थबुक्तगी डिसमिस तौगदबनी टर्मिनेट तौगदबने हौकिबा तांगनीदा याम नुंगाइतबा मीडिया की स्टेटमेंट खरादा थेंगरपा अदगी अखोई ऑनरेबल मणिपुर की चीफ मिनिस्टर ना मसांग फंबिरकांदा मियाम दा हाइदि प्रेस कॉन्फ्रेंस अमा तौखिबगी मतंग दुइदा सेंगना मदुइ मतंग दुनि खोइना थमजगदोरिबस हाइदि हौजि हौजिक हौगिबा तांगनीदा अखोइगी ऑनरेबल सीएम मसामक यावना मागी कलीगसिंग यावरकांदा अखोइगी मीडिया दा थमगी वफम अदु अहान ममक्तदा अखोइना हाइदि याम थागली हाइतारे मरमदि मणिपुरदा अखोइगी आईएलपी सतनहलु हाइना लाउबा अदुगा हौजिक अखोइ मणिपुर एनआरसी सतनहलुना लाउबसैदा सपोर्ट तौबा अदुगुंबा खुंगंग अमखंगनेबा अखोइगी लमदमसिदा मा इम्फाल बेंगुलसिदा लेरिबा प्रजासिंग अदुगा अखोइसु हौजिक मिथोप मियान जा लेबसिंगसु खंदोमिनसि अदुगा मिथोकसिंग थंजनबे यारोय हाइना लाउजरिबा अदुगुंबा खुंगंग अमखक्सुनि सेंगना ngarahan haukiba tanganida अखोई मैं इम्फाल बेंगुल की मफम खरदगी अकनबा पाव अमा फंगबदगी आई बांग्लादेशी सिंगनबा असम की आधार पाइबा अदुम नन मणिपुरी मियोय कुनग मपन फारगा मयम हलनखरे हाइबसे सेंगना बांग्लादेशी सिंगनबा अदुम मियोय सिंगदो वेरिफिकेशन सबचाना तौद्रिङाइ कांदा करी मरमगी दमकता असम थारिनो हाइदि असम की आधार से सिंगनबा माले है तारगदि मफम जेद अखोइना वेरिफिकेशन सबचाना तौबिद्रिबा मरमना करिगी अदुगा हारिबा नल मणिपुर सिंगसि लाको मतमदा आईएलपी की कार्ड पीरगा लाइबा है तारे मखोइना हारिबा नल मणिपुर सिंगसि लापदे अखोइ लोकलिटी मोइना अखोइना उबा मतमदसु मखोइ सिंग असिदगी चाही मंगा तरागी ममांगदगी लेरकपसु याउरी आईएलपी सतनरा मतुंगदगी अखोइना नोइगी आईएलपी पासि नियम चुमना पाइब्रा नत्रगना पाइदब्रा अदुगा नोइगी डॉक्यूमेंट सिंग आधार कैकरा याउब्रा याउदब्रा हाइबसे ममांगदसु जॉइंट यूथ डेवलपमेंट कमिटी मैंग इम्फाल मैते पांगना जनवरी की तांग 2023 दा लेरिबा बेकरी तरुक तेरे से अखोइना वेरिफिकेशन चटखरेब हाइदि मखोइसि डॉक्यूमेंट सुब्रा सुदब्रा आईएलपी की नियम से हाइ कार्ड से मोइ भेलिड लेइर पारिब्रा लेइतब्रा पाइदब्रा याउरिब्रा हाइबगी चेक तौग्रेब अखोइना चटपता नतना मतम मतम की मैंग इम्फाल की अखोइगी थानाना बेकरी सिंगसि नालेता अखोइ कखलगा मोइगी ओइबा डॉक्यूमेंट सिंग अदुगा आईएलपी कार्ड सिंग पारे चेक तौवे अदुसु ngसाइगी कखलगांदा सुममदब सिंगदना दum matam मोइ हलन मम तो मोइ थौला खल अदुम लेकी अदुगा सुमहलम सिंग हलागा लेकी ngarang nan maksu haukiba date 30 da hariba nan loken singsi आधार सिंग से पुलिस स्टेशन दा पुखरा मतुंग दा कोना मुका कखला आगांदा नोइगी से करिंता लैत्रे खोत्रे हारगांदा मुक लाम हलम कौखरागांदा सुमाइना इखंग खंगौदरा नुबिदांग दा अखोइ ऑनरेबल सीएम ना प्रेस स्टेटमेंट अमा बांग्लादेशी सिंगनबा कायना हारगा अखोइगी बेंगुल मियाम दा हाइतारे मैंग इम्फाल की बेंगुल मियाम दा अखोइना बांग्लादेशी थमजलगा नत्रगा नन लोकेल सिंग अखोइना योखलगा मरम महासादा इलीगल माइग्रेंट सिंग अखोइना थमजनबा मानबगी मोंग अमदा वाइ हाइबिरकपसे आहान मुक्तदा बेंगुल मियामना कंडेम तौवी लोइनना हौसु मखाताना कैगुंबा मैंग इम्फाल माइगै सोमदा हाइतारे अखोइना बांग्लादेशी सिंगनबा नत इलीगल माइग्रेंट सिंग लेरमबा तारगदी अखोइ थिदोगा पिथोकपदा अखोइ मैंग इम्फाल की बेंगुल प्रजा मियामना सपोर्ट तौवेबा हौजिकसो अखोइगी ngasi पुनमिनरिबा लुपसिंगसिना ngarang han maktagi hawrakan akhoi mafam mafam khuding ge akhoi hojik check tawriba bangladeshi ni haiba kano singnaba manmana traga nan local sing laiba sing se matam matam hu check tawla ai akhoi ngan han dagi leptana check tawri hari po sing se kai gumba atopa mitok kai sing ramda de department na any local pa thau thorong khuding makta su akhoi ge ngasi punminariba joel lip akhoi gi look mayam sing se support tawgune aduga mai phal bengun prajana su support tawgune aduga aidi lan na hujik se kanna viral oi se akhoi gi media खरदना ngसाइगी असम दगी सुमेन लोकल कुन मापन लान इनर लाइन परमिट कनो से खोगी बेकरी की लेबर कार्ड कनो पाइसल मकांदा कनो तोरमबगी मयम मयमदा पुलिसना फगलगा हलन ग्रेना मोहाइबा खरा media खरा मदना बांग्लादेशी कुन मापन बेंगुन दे लेरमबदगी हलन ग्राइबा सिना मरम वरकांदा साइगी बेंगुन मियामना बांग्लादेशी पुसलगा थंबगी मानबई मोंग अमा ngसाइगी अखोय कनोदा
ꯄ꯭ꯔꯖꯥꯗ ꯂꯥꯟ ꯎꯍꯜꯂꯛꯄꯒꯤ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯁꯨ ꯑꯃꯨꯛꯀ ꯌꯥꯝ ꯀꯟꯅ ꯇ꯭ꯔꯣꯜ ꯇꯧꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯄ꯭ꯔꯦꯁꯀꯤ ꯋꯥꯍꯩ ꯈꯔ ꯍꯥꯏꯗꯤ ꯄ꯭ꯔꯦꯁ ꯈꯔꯗ ꯍꯥꯏꯈꯤꯕꯁꯤꯡꯗꯨꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯤएमꯅꯁꯨ ꯑꯃꯨꯛꯀ ꯊꯝꯕꯤꯕ ꯀꯥꯟꯗ ꯑꯁꯥꯝꯒꯤ ꯑꯙꯥꯔ ꯄꯥꯏꯕ ꯕꯪꯒ꯭ꯂꯥꯗꯦꯁꯤꯅꯤ ꯆꯤꯡꯅꯕ ꯀꯥꯏꯅ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯋꯥꯍꯩꯗꯨꯔꯒ ꯄ꯭ꯔꯖꯥ ꯈꯔꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗꯁꯨ ꯌꯥꯝ ꯀꯟꯅ ꯇ꯭ꯔꯣꯜ ꯇꯧꯅꯔꯦꯕ ꯄꯥꯡꯒꯟꯁꯤꯡꯅ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯌꯣꯛꯈꯠꯂꯦ ꯍꯥꯏꯕꯒꯤ ꯅꯠꯇ꯭ꯔꯒ ꯕꯦꯡꯒꯨꯜ ꯃꯤꯌꯥꯝꯅ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯃꯌꯥꯝ ꯏꯝꯐꯥꯜ ꯕꯦꯡꯒꯨꯜ ꯃꯤꯌꯥꯝꯅ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯌꯣꯛꯈꯠꯂꯦ ꯍꯥꯏꯕ ꯀꯩꯒꯨꯝꯕ ꯑꯃ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯃꯤꯇꯣꯞꯁꯤꯡ ꯁꯧꯒꯠꯀꯗꯧꯕ ꯂꯩꯇꯦ ꯕꯪꯒ꯭ꯂꯥꯗꯦꯁꯤꯁꯤ ꯊꯝꯖꯤꯟꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯊꯝꯁꯨ ꯊꯝꯖꯤꯟꯕꯒꯤ ꯃꯔꯝꯁꯨ ꯆꯥꯗꯦ ꯊꯝꯁꯨ ꯊꯝꯖꯤꯜꯂꯣꯏ ꯑꯗꯒꯤ ꯃꯈꯥ ꯇꯥꯅꯁꯨ ꯅꯟ ꯂꯣꯀꯦꯜꯁꯤꯡ ꯂꯩꯔꯤꯁꯤꯡꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯅ ꯍꯥꯏꯇꯥꯔꯦ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯣꯏꯒꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯀꯣꯑꯣꯄꯔꯦꯠ ꯄꯤ ꯍꯧꯈꯤꯕ ꯇꯥꯡ 2ꯗ ꯇꯧꯔꯤꯕ ꯇꯥꯡ 30ꯒꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯁꯤꯁꯨ ꯃꯌꯥꯝ ꯏꯝꯐꯥꯜꯒꯤ ꯑꯩꯈꯣꯏ ꯑꯣꯁꯤ ꯁꯥꯔ ꯃꯁꯥꯃꯛꯀ ꯑꯩꯒꯁꯨ ꯁꯨꯃꯥꯏꯅ ꯕꯦꯀꯔꯤꯁꯤꯡ ꯆꯦꯛ ꯇꯧꯔꯤ ꯈꯣꯠꯂꯤ ꯑꯩꯅ ꯑꯩꯒꯁꯨ ꯐꯝꯃꯤꯟꯅꯔ ꯋꯥꯔꯤ ꯁꯥꯔꯝꯕ ꯀꯥꯟꯗ ꯑꯩꯅ ꯁꯥꯔ ꯑꯗꯨ ꯇꯧꯕꯤꯌꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯈꯣꯏꯗ ꯅꯤꯌꯣꯝ ꯆꯨꯝꯗꯕ ꯂꯩꯔꯝꯃꯗꯤ ꯑꯩꯈꯣꯏꯁꯨ ꯁꯥꯔ ꯑꯩꯈꯣꯏ ꯇꯧꯔꯤ ꯊꯕꯛꯇꯨ ꯁꯞꯄꯣꯔꯠꯅꯤ ꯑꯁꯤ ꯑꯩ ꯏꯁꯥꯅꯁꯨ ꯆꯥꯛꯆꯥꯐꯝ ꯑꯃꯗ ꯍꯥꯏꯈ꯭ꯔꯤꯅꯦꯕ ꯑꯁꯤ ꯃꯁꯥ ꯑꯗꯨ ꯉꯁꯥꯏꯒꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯨꯜ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯃꯤꯇꯣꯞ ꯌꯣꯛꯈꯠꯄ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯊꯝꯖꯤꯟꯕ ꯂꯥꯟ ꯎꯍꯟꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯒꯤ ꯑꯣꯅꯔꯦꯕꯜ ꯁꯤएमꯅꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯤꯅꯤ ꯆꯤꯡꯅꯕ ꯀꯥꯏꯅ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯊꯝꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯝꯐꯥꯜ ꯕꯦꯡꯒꯨꯜꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯤꯇꯣꯞ ꯌꯣꯛꯈꯠꯄ ꯂꯩꯇꯦ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯊꯝꯖꯤꯟꯕꯁꯨ ꯂꯩꯇꯦ ꯊꯝꯁꯨ ꯊꯝꯖꯤꯟꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯀꯩꯒꯨꯝꯕ ꯆꯤꯡꯅꯕ ꯂꯩꯔꯒꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯊꯤꯗꯣꯛꯃꯤꯟꯅꯁꯤ ꯑꯗꯨꯒ ꯊꯝꯃꯤꯕ ꯏꯃꯨꯡꯗꯨꯁꯨ ꯍꯥꯏꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯊꯝꯃꯤꯕ ꯏꯃꯨꯡꯗꯨꯁꯨ ꯑꯗꯨꯒ ꯂꯩꯔꯝꯃꯤꯕ ꯀꯩꯅꯣꯗꯨꯁꯨ ꯀꯩꯅꯣ ꯐꯤꯕꯝ ꯊꯣꯛꯄ ꯗꯟꯗꯤ ꯑꯩꯈꯣꯏ ꯄꯤꯃꯤꯟꯅꯁꯦꯕ ꯑꯗꯨ ꯅꯠꯇꯗꯅ ꯉꯁꯥꯏꯒꯤ ꯂꯥꯟꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯩ ꯍꯧꯗꯅ ꯊꯣꯛꯏꯕ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯤꯕ ꯑꯁꯤꯒꯨꯝꯕ ꯂꯥꯟꯐꯝ ꯍꯥꯏꯗꯤ ꯂꯥꯟꯁꯦ ꯁꯨꯝꯕ ꯏꯔꯥꯡ ꯑꯁꯦ ꯁꯤꯁꯤ ꯅꯥꯊꯩꯅꯒ ꯄꯕ꯭ꯂꯤꯛꯀꯤ ꯃꯥꯏꯟꯁꯦ ꯁꯤ ꯅꯥꯀꯜ ꯑꯃꯗ ꯄꯨꯕ ꯌꯥꯅꯤꯡꯉꯩ ꯃꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯀꯩꯅꯣꯗ ꯑꯗꯨꯝꯕ ꯀꯩꯅꯣꯗ ꯊꯣꯛꯆꯜꯂꯛꯄꯁꯦ ꯃꯁꯤꯁꯨ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯇꯁꯦꯡꯅ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯤएमꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯊꯥꯁꯨ ꯊꯥꯒꯠꯂꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯀꯥꯔꯗ ꯄꯤꯕꯗ ꯆꯦꯟꯅꯔꯤꯕ ꯃꯃꯥꯡꯗꯁꯨ SDCI ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ 19 ꯕꯪꯒ꯭ꯂꯥꯗꯦꯁꯤꯅꯤ ꯆꯤꯡꯅꯕ ꯑꯁꯥꯝꯒꯤ ꯑꯙꯥꯔ ꯄꯥꯏꯔꯝꯕ 19 ꯑꯁꯤꯒꯤ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯀꯥꯔꯗ ꯄꯤꯕꯗꯁꯨ ꯆꯦꯟꯅꯕ SSC ꯑꯃ ꯃꯁꯛ ꯃꯃꯤꯡꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯁꯄꯦꯟ ꯇꯧꯔꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯁꯛ ꯃꯃꯤꯡ ꯈꯪꯍꯜꯂꯨ ꯁꯁꯄꯦꯟ ꯈꯛ ꯇꯧꯕ ꯌꯥꯔꯣꯏ ꯃꯈꯣꯏꯁꯦ ꯊꯕꯛꯇꯒꯤ ꯗꯤꯁꯃꯤꯁ ꯇꯧꯒꯗꯕꯅꯤ ꯇꯔꯃꯤꯅꯦꯠ ꯇꯧꯒꯗꯕꯅꯦꯕ ꯃꯔꯝꯗꯤ ꯅꯨꯃꯤꯠ 2 ꯈꯛꯇꯪ 3 ꯈꯛꯇꯪ ꯂꯥꯛꯑ ꯂꯩꯕ ꯅꯠꯇꯦꯕ ꯆꯍꯤ ꯈꯔ ꯐꯥꯅ ꯕꯦꯀꯔꯤ ꯇꯧꯔꯒ ꯂꯩꯔꯝꯃꯤꯁꯤꯡꯁꯦ ꯃꯇꯝꯒꯤ ꯃꯌꯥꯝ ꯏꯝꯐꯥꯜꯒꯤ ꯄꯨꯂꯤꯁꯅꯁꯨ ꯃꯈꯣꯏꯁꯤ ꯀꯧꯈꯠꯂꯒ ꯆꯦꯛ ꯇꯧꯔꯤꯑꯕ ꯑꯗꯨꯀꯥꯟꯗꯅ ꯀꯩꯅꯣ ꯂꯩꯇꯕ ꯑꯗꯨꯒ ꯍꯦꯛꯇ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇ ꯁꯨꯃꯥꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯤꯅꯤ ꯆꯤꯡꯅꯕ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯒ ꯄꯕ꯭ꯂꯤꯛꯇ ꯀꯩꯅꯣꯝꯃ ꯆꯠꯄ ꯌꯥꯕ ꯄꯣꯠ ꯑꯃꯈꯛ ꯀꯩꯅꯣ ꯇꯧꯔꯛꯄꯁꯦ ꯍꯥꯏꯔꯤꯕ ꯗꯣꯀꯨꯃꯦꯟ ꯄꯤꯕꯗ ꯆꯦꯟꯅꯔꯤꯕ SSCꯗ ꯁꯁꯄꯦꯟ ꯈꯛ ꯇꯧꯕꯅ ꯌꯥꯔꯣꯏ ꯁꯁꯄꯦꯟ ꯇꯧꯔꯤꯕ SSC ꯀꯅꯥꯅꯣ ꯃꯃꯤꯡ ꯃꯊꯥ ꯄ꯭ꯔꯖꯥꯗ ꯈꯪꯍꯟꯕꯤꯌꯨ ꯑꯗꯨꯒ ꯗꯤꯁꯃꯤꯁ ꯇꯧꯕꯤꯌꯣꯕ ꯃꯥꯁꯦ ꯊꯕꯛꯇꯒꯤ ꯇꯔꯃꯤꯅꯦꯠ ꯇꯧꯕꯤꯌꯣꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯇꯧꯔꯛꯇꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯑꯗꯨꯒ ꯕꯦꯡꯒꯨꯜꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ 이리겐 마이그레ꯟꯁꯤꯡ ꯁꯧꯒꯠꯄ ꯂꯩꯇꯦ ꯑꯗꯨꯒ ꯃꯤꯇꯣꯞ ꯊꯝꯖꯤꯟꯕꯁꯨ ꯂꯩꯇꯦ ꯃꯈꯣꯏ ꯂꯩꯐꯝꯗꯤ ꯂꯥꯏꯔꯗꯅ ꯉꯁꯤ ꯉꯥꯡꯖꯔꯤꯕ ꯑꯩꯒꯤ ꯃꯤꯡꯁꯦ ꯖꯦꯁꯝ ꯑꯆꯧꯕꯒꯤꯅ ꯍꯌꯦꯡ ꯁꯤꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯀꯕꯔꯁꯦ ꯖꯦꯁꯝꯒꯤ ꯀꯕꯔꯗ ꯐꯨꯝꯒꯗꯕꯅꯦꯕ ꯋꯥꯡꯃꯦꯝꯒꯤ ꯀꯕꯔꯗ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯄꯤꯔꯝꯃꯤꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩꯁꯤꯡꯁꯤꯒꯤ ꯑꯇꯣꯞꯄ ꯁꯥꯒꯩ ꯑꯃꯒꯤ ꯀꯕꯔꯗ ꯐꯨꯝꯕꯕꯨ ꯌꯥꯗꯦ ꯑꯥꯗꯒꯤ ꯂꯥꯛꯄ 이리겐 마이그레ꯟꯁꯤꯡ ꯊꯝꯐꯝꯗꯤ ꯂꯥꯏꯔꯗꯅ